ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ. ꯋꯥꯔꯤꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 7ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯣꯔꯤꯅꯤ. ꯑꯩꯒꯤ ꯃꯤꯡꯁꯤ ꯊꯥꯖ ꯀꯧꯖꯩ. ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯕꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯗꯦ, ꯏꯊꯟꯇꯅꯤ. ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯈꯤꯔꯝꯗꯦ. ꯑꯩꯁꯨ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯇꯕꯅꯤꯅ 12 ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯇ꯭ꯌꯨꯁꯟꯁꯨ ꯑꯃꯠꯇ ꯆꯠꯂꯝꯗꯦ. ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯖꯈꯤ. ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯕꯕꯥꯁꯦ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯣꯁꯇꯦꯜꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ? ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯌꯥꯗꯣꯔꯤꯕꯣ ꯅꯪꯕꯨ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯨ, "ꯍꯣꯏ ꯕꯕꯥ, ꯍꯣꯁꯇꯦꯜꯗ ꯂꯩꯕꯗꯣ ꯄꯩꯁా ꯌꯥꯝ ꯆꯠꯀꯅꯤ. ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯔꯁꯤꯔꯥ ꯈꯟꯕꯅꯤ." ꯕꯕꯥꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ, "ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯕ꯭ꯔꯣ?" ꯑꯩꯁꯨ, "ꯂꯩꯇꯦ, ꯃꯣꯏꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯍꯣꯁꯇꯦꯜꯗ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯆꯥꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯌꯨ ꯀꯩꯅꯣ." ꯑꯩꯅꯁꯨ, "ꯕꯕꯥ, ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯤ. ꯕꯕꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯍꯣꯁꯇꯦꯜꯗ lꯩꯗꯣꯏꯅꯣ?" ꯏꯃꯥꯅꯁꯨ, "ꯍꯦ ꯑꯉꯥꯎꯕꯤ, ꯏꯆꯥ ꯅꯊꯟꯇꯅꯤ. ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ. ꯋꯥꯔꯁꯨ ꯋꯥꯅ ꯅꯪꯁꯨ ꯍꯣꯁꯇꯦꯜꯗ ꯊꯝꯕ ꯉꯝꯒꯅꯤ." ꯑꯩꯁꯨ, "ꯍꯣꯏ, ꯏꯃꯥꯒ ꯕꯕꯥꯒꯅ ꯂꯩꯌꯨ ꯍꯥꯏꯔꯕꯨꯗꯤ ꯑꯩꯒꯤꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯌꯨꯝꯗ ꯍꯣꯠꯅꯔꯕꯁꯨ ꯉꯝꯒꯅꯤꯗ ꯑꯗꯨꯝ." ꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯂꯝꯃꯤ. ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ. ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨ ꯑꯩꯁꯨ ꯇꯥꯔꯝꯃꯤ. ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯏꯃꯥꯟꯅꯕꯤ ꯅꯥꯎꯕꯤꯒ ꯄꯨꯔꯅꯤꯃꯥꯒ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯁꯨ ꯅꯣꯛꯇꯨꯅ, "ꯍꯩꯃꯥ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ. ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯕꯥꯅꯤꯕꯨ? ꯑꯩꯗꯤ ꯄꯨꯡꯉꯛꯄꯨ ꯉꯛꯎꯔꯦꯅꯦ." ꯑꯩꯒꯤ ꯋꯥꯗꯨꯗ ꯏꯃꯥꯟꯅꯕꯤ ꯅꯥꯎꯕꯤꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ." ꯑꯩꯅꯁꯨ, "ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯐꯝꯂꯨꯁꯤ." ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ. ꯏꯃꯥꯟꯅꯕꯤ ꯂꯥꯛꯄꯗꯨꯗ ꯏꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ. ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ, ꯉꯥꯛ ꯐꯝꯂꯝꯃꯣ." ꯏꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯅꯥꯎꯕꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯅꯪꯁꯨ ꯍꯣꯁꯇꯦꯜꯗ ꯄꯨꯟꯅ ꯂꯩꯁꯦ. ꯑꯩꯈꯣꯏ ꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ." ꯑꯩꯁꯨ ꯇꯞꯅ, "ꯑꯩꯗꯣ ꯂꯩꯔꯔꯣꯏꯒꯦꯅ ꯇꯧꯕꯅꯦ. ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯅꯣꯏ ꯂꯩꯗꯨꯕ ꯑꯣꯏꯗꯤ ꯂꯩꯌꯨ ꯍꯥꯏꯌꯦ." ꯑꯩꯁꯨ ꯅꯣꯏꯗ ꯍꯪꯒꯦ ꯇꯧꯔꯝꯂꯤꯅꯦ, ꯅꯣꯏꯅ ꯂꯩꯗꯣꯏꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯗꯅ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯑꯩꯈꯣꯏꯅꯤꯗꯤ ꯅꯪ ꯌꯥꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯁꯦ ꯀꯌꯥ ꯋꯥꯔꯨꯔꯦ." ꯉꯥꯛ ꯂꯩꯔꯒ ꯏꯃꯥꯁꯨ ꯆꯪꯉꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯣꯏꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ?" ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯅꯥꯎꯕꯤꯅꯁꯨ, "ꯍꯣꯏ ꯏꯃꯥ, ꯊꯥꯖꯁꯨ ꯂꯩꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ. ꯊꯥꯖ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯥꯛꯏꯅꯤ." ꯏꯃꯥꯁꯨ ꯅꯥꯎꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯥꯅꯅꯦ ꯂꯩꯇ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕ. ꯃꯄꯥꯒ ꯑꯩꯒꯅꯗꯤ ꯅꯣꯏꯁꯨ ꯂꯩꯕꯅꯤꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ. ꯑꯩꯈꯣꯏ ꯋꯥꯅꯤ ꯍꯥꯏꯗꯅ ꯃꯥꯅꯗꯤ ꯇꯜꯂꯤ ꯍꯥꯏꯔꯤꯕꯅꯤ." ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯦꯜꯒꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯒꯦ. ꯏꯃꯥ ꯕꯕꯥꯅ ꯌꯥꯝ ꯋꯥꯗ꯭ꯔꯁꯨ ꯌꯥꯅꯤ. ꯑꯩꯈꯣꯏꯅꯤꯁꯨ ꯑꯉꯝꯕ ꯂꯣꯏꯅ ꯇꯧꯒꯅꯤ." ꯏꯃꯥꯁꯨ, "ꯍꯣꯏ ꯍꯣꯏ, ꯅꯣꯏ ꯃꯁꯦꯟ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯒꯗꯕꯅꯤ. ꯍꯣꯁꯇꯦꯜꯗ ꯂꯩꯔꯁꯨ ꯅꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ." ꯁꯨꯝꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯍꯣꯁꯇꯦꯜꯗꯨꯗ ꯏꯃꯥ ꯕꯕꯥ ꯆꯠꯇꯨꯅ ꯂꯩꯅꯕ ꯍꯥꯏꯅꯔꯝꯃꯤ. ꯁꯥꯔꯗꯨꯅꯁꯨ ꯌꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯍꯣꯁꯇꯦꯜꯗ ꯆꯪꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ. ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯍꯥꯏꯅꯔꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯕꯕꯥꯒꯤ ꯒꯥꯔꯤꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ. ꯑꯩꯁꯨ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯍꯌꯦꯡ ꯆꯠꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯕꯕꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯕꯗꯤ ꯇꯧꯒꯅꯨꯀꯣ. ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ. ꯑꯗꯨ ꯈꯪꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯗꯕꯅꯤ." ꯑꯩꯁꯨ, "ꯍꯣꯏ ꯕꯕꯥ, ꯍꯣꯁꯇꯦꯜꯗꯕꯨ ꯀꯩ ꯇꯧꯅꯤ ꯍꯥꯏꯒꯦ. ꯑꯥꯗꯅ ꯍꯦꯟꯅ ꯌꯥꯝ ꯆꯦꯛꯁꯤꯜꯂꯝꯒꯅꯤ." ꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯉꯥ ꯊꯣꯡꯗꯨꯅ ꯅꯨꯡꯗꯥꯡꯗꯨꯃ ꯆꯥꯔꯝꯃꯤ. ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ? ꯂꯥꯛꯑꯣ, ꯄꯨꯡꯁꯦ ꯊꯦꯡꯉꯦ." ꯑꯩꯁꯨ, "ꯍꯣꯏ, ꯂꯣꯏꯔꯦ, ꯊꯣꯛꯂꯛꯑꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯔꯝꯃꯒ ꯑꯗꯨꯃꯛ ꯄꯣꯠꯆꯩꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ. ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯍꯣꯁꯇꯦꯜꯗꯨꯁꯨ ꯌꯧꯔꯗꯨꯅ ꯃꯅꯨꯡ ꯆꯪꯂꯛꯏ. ꯑꯩꯅ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯗ ꯃꯐꯝꯗꯨ ꯌꯥꯝꯅ ꯁꯨꯛꯄꯗꯧꯅ ꯇꯧꯔꯝꯃꯤ. ꯑꯩꯁꯨ ꯅꯥꯎꯕꯤꯒ ꯄꯨꯔꯅꯤꯃꯥꯒꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ, ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯦ ꯌꯥꯝꯅ ꯁꯨꯛꯇ꯭ꯔꯣ? ꯀꯤꯕꯨ ꯀꯤꯅꯦ." ꯅꯥꯎꯕꯤꯁꯨ ꯑꯩꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ, "ꯍꯥꯏ, ꯑꯍꯥꯟꯕ ꯂꯥꯛꯄꯒꯤꯅꯤ. ꯃꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤ." ꯑꯩꯈꯣꯏꯁꯨ ꯁꯥꯔꯒ ꯎꯅꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯔꯨꯝꯗꯨ ꯍꯪꯂꯝꯃꯤ.
ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯔꯨꯝ ꯅꯝꯕꯔ 7ꯗ ꯄꯨꯟꯅ ꯂꯩꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯎꯕꯤꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯥꯖ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯉꯦꯕ, ꯑꯩꯈꯣꯏꯗꯤ ꯇꯨꯝꯅꯤꯡꯉꯦ"꯫ ꯑꯩꯁꯨ ꯅꯣꯛꯇꯨꯅ, "ꯅꯣꯏꯅꯤ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯊꯣꯛꯑꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ"꯫ ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯥꯔꯗꯤ ꯅꯨꯡꯊꯤꯟ ꯈꯛꯇꯪ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯃꯈꯣꯟꯁꯤꯕꯨ ꯀꯗꯣꯝꯗꯅꯣ, ꯀꯅꯥꯅꯣ ꯀꯞꯂꯤꯁꯤꯕꯨ? ꯊꯪꯅꯕ ꯔꯨꯝꯗꯒ ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯩꯁꯨ ꯑꯗꯨꯝꯅ ꯉꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯃꯈꯣꯟꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯅꯛꯅ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯩꯅ ꯍꯧꯗꯣꯛꯏꯕꯗꯨ ꯇꯥꯔꯗꯨꯅ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯒ ꯍꯪꯉꯛꯑꯝꯃꯤ, "ꯀꯩꯗꯧꯔꯒꯦ ꯊꯥꯖ? ꯑꯩꯈꯣꯏ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ, ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯅꯪꯁꯨ"꯫ ꯑꯩꯁꯨ ꯑꯅꯤꯗꯨꯕꯨ ꯐꯖꯅ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯥꯎꯕꯤ ꯄꯨꯔꯅꯤꯃꯥ ꯑꯝꯇ ꯍꯧꯒꯠꯂꯣꯃꯦ ꯅꯣꯏꯅꯤꯕꯨ. ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯤꯕꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦꯕ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯥꯎꯕꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯩ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯕ? ꯅꯨꯄꯤ ꯑꯃ ꯀꯞꯄꯦꯕ? ꯑꯁ, ꯀꯩꯅꯣ ꯃꯣꯏꯒꯤ ꯍꯣꯁꯇꯦꯜꯁꯤꯕꯨ ꯇꯝꯅꯕ ꯖꯥꯠꯂꯣ? ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯃꯈꯣꯟꯁꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯇꯥꯎ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯥꯕꯗꯒꯤꯗꯤ ꯀꯞꯂꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯑꯩꯉꯣꯟꯗ, "ꯀꯗꯥꯏꯗ ꯀꯞꯄꯤꯅꯣ? ꯅꯪ ꯁꯤ ꯃꯅꯥꯅꯥꯁꯤꯡꯅꯤꯅꯤ" ꯀꯥꯏꯅ꯫ ꯑꯩꯗꯤ ꯄꯥꯏꯊꯤꯕꯥꯏ ꯉꯥꯛꯇꯪ ꯍꯧꯔꯨꯔꯦ꯫ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅꯗꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯉꯥꯛ ꯂꯩꯔꯒ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯈꯣꯟꯗꯨ ꯑꯃꯨꯛ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯔꯣꯝꯗꯅꯣ ꯍꯥꯏꯗꯅ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯃꯈꯣꯟ ꯇꯥꯗꯨꯅ ꯂꯥꯛꯄꯗ ꯔꯨꯝ ꯅꯝꯕꯔ 9 ꯊꯥꯔꯤꯕ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯔꯨꯝꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯗꯒꯤ ꯋꯥꯔꯗꯦꯟꯗꯨꯅ ꯀꯧꯔꯛꯑꯝꯃꯤ, "ꯊꯥꯖ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯍꯤꯡꯁꯤꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ"꯫ ꯑꯩꯁꯨ ꯋꯥꯔꯗꯦꯟ ꯁꯥꯔꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯁꯥꯔ, ꯁꯤꯒꯤ ꯀꯥꯁꯤ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯁꯣ ꯂꯣꯜꯂꯤꯁꯤꯕꯣ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯁꯥꯔꯗꯨꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ, "ꯁꯤꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯌꯨ ꯌꯥꯗꯦ, ꯑꯗꯨꯒꯤ ꯁꯣ ꯂꯣꯜꯂꯤꯕꯅꯤ"꯫ ꯑꯩꯁꯨ ꯈꯪꯅꯤꯡꯗꯅ ꯑꯗꯨꯝ ꯍꯪꯂꯝꯃꯤ, "ꯀꯩꯒꯤꯅꯣ ꯁꯤꯗ ꯃꯤ ꯂꯩꯌꯨ ꯌꯥꯗ꯭ꯔꯤꯗꯤ? ꯀꯩ ꯃꯔꯝ ꯂꯩꯒꯦ ꯁꯥꯔ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯁꯨ ꯁꯥꯔꯗ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯉꯣ ꯇꯨꯝꯃꯨꯔꯣ, ꯊꯦꯡꯉꯦ, ꯑꯍꯤꯡ ꯊꯦꯡꯅ ꯂꯩꯒꯅꯨ"꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯔꯗꯨꯁꯨ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨꯗ ꯋꯥꯈꯜꯗ ꯃꯔꯝ ꯑꯃꯗꯤ ꯂꯩꯒꯅꯤ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯀꯥꯗꯨꯗ ꯌꯦꯡꯂꯝꯃꯒ ꯑꯃꯨꯛ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯉꯩꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯇꯥ, ꯑꯩꯅ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯀꯞꯄꯦ ꯍꯥꯏꯕꯗꯣ ꯔꯨꯝ ꯅꯝꯕꯔ 9ꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯥꯔꯤꯕ ꯃꯈꯣꯟ ꯑꯣꯏꯔꯝꯃꯦ. ꯑꯩꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕꯅꯤ, ꯋꯥꯔꯗꯦꯟꯁꯨ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤꯔꯝꯃꯤ"꯫ ꯅꯥꯎꯕꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯑꯝꯃꯤ, "ꯑꯗꯨꯗꯤ ꯀꯥꯁꯤꯗ ꯀꯩ ꯂꯩꯕ ꯖꯥꯠꯅꯣ? ꯅꯠꯇꯦ, ꯃꯐꯝꯁꯤꯕꯨ ꯇꯝꯅꯕ ꯖꯥꯠꯂꯣ"꯫ ꯑꯩꯅꯁꯨ ꯈꯔꯗꯤ ꯇꯧꯔꯝꯒꯅꯤ ꯈꯜꯂꯤ, ꯋꯥꯔꯗꯦꯟꯗꯨꯅꯁꯨ ꯂꯣꯠꯂꯤꯗꯨꯅꯗꯤ꯫ "ꯑꯗꯨ ꯍꯣꯔꯦꯟꯁꯨ ꯇꯧꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ, ꯑꯗꯨꯒ ꯈꯪꯗꯣꯛꯅꯕ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯥꯎꯕꯤꯗꯤ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ, ꯑꯗꯨꯝꯕꯒ ꯌꯥꯎꯕ ꯑꯩꯗꯤ ꯀꯤꯖꯩ"꯫ ꯅꯥꯎꯕꯤꯒꯤ ꯃꯇꯧꯗꯨꯗ ꯄꯨꯔꯅꯤꯃꯥꯒ ꯑꯩꯒꯗꯤ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯟꯇꯥ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯗ ꯅꯥꯎꯕꯤꯁꯤ ꯀꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯗꯨꯅ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯝꯃꯤ꯫ ꯅꯥꯎꯕꯤꯅꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯛꯏ, "ꯑꯁꯤꯗ ꯆꯤꯌꯔꯁꯦ ꯃꯊꯟꯇ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯊꯣꯡꯁꯤꯗꯁꯨ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯊꯤꯜꯂꯛꯏ"꯫ ꯑꯩꯁꯨ ꯀꯅꯥ ꯂꯥꯛꯏꯅꯣ ꯍꯥꯏꯗꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯨꯔꯅꯤꯃꯥꯒ ꯑꯩꯒꯗꯤ ꯅꯥꯎꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯥꯎꯕꯤꯁꯨ ꯑꯩꯈꯣꯏꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯏꯃꯥ ꯕꯕꯥ ꯀꯧꯔꯁꯤ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ"꯫ ꯑꯩꯅꯁꯨ, "ꯅꯥꯎꯕꯤ, ꯅꯪ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯈꯣꯁꯦ, ꯃꯐꯝꯁꯤꯗ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯈꯣꯏꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ. ꯑꯁꯨꯛ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯗꯤ ꯀꯝꯗꯧꯅꯤ, ꯑꯦꯛꯖꯥꯝꯁꯨ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯥꯎꯕꯤꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯑꯃꯨꯛꯁꯨ ꯃꯤ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯨꯛ ꯈꯪꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣই ꯑꯍꯨꯝꯁꯨ ꯊꯣꯛꯑꯒ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯇꯞꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯈꯤꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯥꯏꯗꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯛꯇꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯗꯒꯤ ꯊꯤꯜꯂꯤꯕ ꯔꯨꯝ ꯅꯝꯕꯔ 9ꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯊꯣꯡꯁꯤꯗ ꯊꯤꯜꯂꯤꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯔꯨꯝꯗꯨꯒꯤ ꯊꯣꯡꯁꯤꯗ ꯃꯩꯗꯨ ꯊꯥꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯥꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯁꯨ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯂꯩꯔꯕ ꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯋꯥꯔꯗꯦꯟꯗꯨꯅ ꯇꯨꯡꯗꯒꯤ ꯍꯥꯏꯔꯛꯏ,
ꯍꯥꯏ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯤꯅ ꯂꯩꯔꯝꯕꯒ ꯈꯪꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯋꯥꯔꯗꯦꯟꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯅꯣꯏꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯑꯍꯤꯡꯁꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ? ꯑꯩꯅꯁꯨ ꯁꯥꯔ ꯀꯥꯁꯤꯗ ꯀꯔꯤ ꯂꯩꯒꯦ, ꯉꯁꯥꯏꯗꯒꯤ ꯊꯣꯡꯁꯦ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯁꯥꯔꯗꯨꯅꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯥꯁꯦ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯅꯤ, ꯑꯗꯨꯅ ꯅꯣꯏꯁꯨ ꯀꯥꯁꯤꯗ ꯑꯍꯤꯡ ꯆꯪꯒꯅꯨ꯫ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯏꯗꯦ ꯅꯈꯣꯏꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯗ꯭ꯔꯗꯤ ꯑꯍꯤꯡꯁꯤꯗ ꯆꯪꯒꯅꯨ꯫ ꯑꯩꯈꯣꯏꯁꯨ ꯀꯥꯁꯤꯗ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕꯗꯨ ꯄꯣꯛꯂꯝꯃꯤ꯫ ꯁꯥꯔ ꯑꯩꯈꯣꯏ ꯇꯨꯝꯃꯨꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅꯁꯨ ꯄꯨꯔꯅꯤꯃꯥ ꯋꯥꯁꯦ ꯀꯩꯅꯣꯝ ꯂꯩꯔꯤꯀꯣ, ꯍꯌꯦꯡ ꯁꯥꯔ ꯂꯥꯛꯄꯗ ꯍꯪꯁꯤꯔꯥ? ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯅ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯇꯨꯝꯕ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯋꯥꯗꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯁꯥꯔ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯥꯔꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯍꯪꯂꯝꯃꯤ, ꯁꯥꯔ ꯔꯨꯝ ꯅꯝꯕꯔ 9 ꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯈꯤꯒꯦ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯁꯥꯔꯁꯨ ꯑꯩꯈꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯨꯝ ꯅꯝꯕꯔ 9ꯗꯣ ꯂꯥꯏꯔꯝ ꯇꯥꯕꯅꯤ, ꯅꯈꯣꯏ ꯑꯍꯤꯡꯗ ꯑꯗꯥꯏꯗ ꯆꯠꯀꯅꯨꯀꯣ꯫ ꯑꯩꯅꯕꯨꯗꯤ ꯃꯤ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯅ ꯁꯣ ꯂꯣꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯩꯅꯁꯨ ꯁꯥꯔ ꯀꯥꯗꯨꯗꯒꯤ ꯃꯈꯣꯟ ꯌꯥꯝꯅ ꯇꯥꯏ, ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ, ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯄꯤꯔꯛꯏ꯫ ꯁꯥꯔꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯏ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯒꯅꯨ, ꯀꯩꯁꯨ ꯇꯧꯔꯛꯑꯣꯏꯗ, ꯉꯟꯅ ꯇꯨꯝꯃꯗꯤ ꯀꯩꯁꯨ ꯇꯥꯔꯣꯏ, ꯐꯔꯦ ꯅꯣꯏꯒꯤ ꯀꯥꯗ ꯆꯪꯉꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯥꯔꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯗꯨꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤ ꯀꯟꯅ ꯊꯤꯜꯂꯛꯄꯗꯨ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯍꯜꯂꯛꯏꯕꯣꯏ ꯅꯤꯡꯗꯅ ꯊꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯁꯥ ꯄꯨꯝꯕꯁꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯥꯏꯗꯅꯣ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯀꯤꯅ ꯇꯞꯅ ꯁꯨꯝ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯔꯨꯝ ꯅꯝꯕꯔ 9 ꯌꯧꯁꯤꯜꯂꯛꯄꯒꯤ ꯃꯄꯥꯁꯤꯗ ꯅꯣꯛꯄ ꯑꯃꯗꯤ ꯀꯞꯄꯒꯤ ꯃꯈꯣꯟꯁꯦ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯔ ꯆꯪꯉꯣꯏꯁꯤꯔ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯡꯗꯨ ꯉꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯇꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥꯟꯅꯕꯤ ꯍꯜꯂꯛꯑꯕꯣꯏ ꯅꯤꯡꯗꯅ ꯊꯨꯅ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯪꯉꯨꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯅꯥꯎꯕꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯗꯅ ꯀꯟꯅ ꯀꯧꯖꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯑꯝꯗꯦ꯫ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯨꯝ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯥꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯩꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯒꯤ ꯑꯩꯁꯨ ꯀꯤꯃꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯗꯤ ꯌꯨꯝꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯌꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯃꯥ ꯕꯕꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯈꯤꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯏꯄꯥ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ, ꯅꯁꯥꯗ ꯐꯠꯇꯅꯨꯡꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯝꯃꯁꯨ, ꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯁꯨ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅꯁꯨ ꯇꯞꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯃꯐꯝꯗꯨ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯄꯤꯔꯛꯑꯅꯤ, ꯅꯈꯣꯏ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯨꯔꯅꯨ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯨꯝ ꯅꯝꯕꯔ 9ꯗꯨꯗ ꯅꯨꯄꯤ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ, ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯥꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯊꯟꯇ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯅꯤ ꯍꯣꯁꯇꯦꯜꯗꯨꯗ ꯑꯀꯤ ꯑꯈꯪ ꯑꯗꯨꯝ ꯇꯧꯔꯛꯈꯤꯕꯗꯨ꯫ ꯑꯗꯨꯅ ꯃꯄꯨꯗꯨꯅ ꯈꯪꯕꯗꯒꯤ ꯔꯨꯝꯗꯨ ꯁꯣ ꯂꯣꯜꯂꯒ ꯑꯗꯨꯝ ꯊꯝꯈꯤꯕꯅꯤ꯫ ꯀꯥꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯑꯀꯤ ꯑꯈꯪ ꯇꯧꯏ ꯈꯪꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯗꯅ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯃꯄꯨꯗꯨꯅ ꯂꯣꯠꯁꯤꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯅ ꯃꯐꯝꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯂꯥꯏ ꯇꯤꯟ ꯐꯅ ꯈꯣꯏꯔꯝꯂꯕꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯁꯥꯄꯣꯡꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯅꯈꯣꯏꯗꯁꯨ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯒꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅꯗꯤ ꯂꯩꯔꯨꯔꯅꯨ꯫ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯐꯖꯅ ꯈꯣꯏꯔꯝꯕꯤꯔꯝꯂꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯏꯁꯥꯗ ꯑꯀꯤ ꯑꯈꯪ ꯇꯧꯔꯝꯕꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯣꯁꯇꯦꯜꯗꯨꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯆꯠꯇꯨꯅ ꯄꯣꯠ ꯆꯩꯗꯨ ꯂꯣꯏꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯁꯇꯦꯜꯒꯤ ꯑꯀꯤꯕꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯇꯦꯜꯗ ꯂꯩꯔꯔꯣꯏꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯖꯔꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯃꯌꯥꯝꯁꯤꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯇꯨꯡꯗꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ꯫
ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫